ꯃꯤꯑꯣꯏꯕꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄ ꯑꯁꯤ ꯁꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯗꯥꯔꯛꯄ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯣꯏꯅ ꯊꯧꯔꯝ ꯁꯤꯟꯊꯥ ꯑꯃꯃꯝ ꯄꯥꯡꯊꯣꯛꯀꯦ, ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯤꯅꯤꯡꯕ ꯀꯅꯥ ꯑꯃ ꯂꯩꯇꯦ, ꯋꯥꯅꯤꯡꯕ ꯀꯅꯥ ꯑꯃ ꯌꯥꯎꯗꯦ꯫ ꯄꯥꯝꯗꯦ ꯇꯜꯂꯤ ꯍꯥꯏꯔꯕꯁꯨ ꯑꯁꯤꯕ ꯃꯆꯥꯅꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤꯗꯣ ꯑꯩꯈꯣꯏ꯫ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯂꯩ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯔꯧ ꯃꯍꯥꯛꯅ ꯂꯩꯊꯔꯛꯄ ꯃꯇꯝ, ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯊꯧꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯂꯥꯞꯇꯛ ꯊꯧꯕꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯩꯅꯤꯡꯗꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯉꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯤꯅ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ? ꯃꯥꯅꯁꯨ ꯑꯅꯝ ꯀꯜꯂꯤꯕ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯤꯌꯥꯏꯅꯨ ꯃꯆꯦꯟꯗ ꯑꯁꯤ ꯁꯣꯟꯗꯨꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯐꯥꯎꯗꯨꯅ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅ ꯆꯠꯂꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯆꯤꯟꯗ ꯑꯁꯤ ꯁꯣꯟꯗꯨꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯐꯥꯎꯗꯨꯅ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅ ꯆꯠꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯧꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯍꯤꯌꯥꯏꯅꯨ ꯃꯥꯕꯨ ꯂꯥꯛꯄ ꯎꯕꯗ ꯇꯞꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯀꯧꯖꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯅꯪ ꯀꯔꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯅꯇꯣꯝꯇ ꯂꯥꯛꯏꯕꯁꯤꯕꯣ? ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯥꯝꯗꯕꯅꯤ, ꯍꯩꯅꯗꯕ ꯍꯥꯏꯕꯁꯤ ꯍꯩꯅꯗꯕꯅꯤ꯫ ꯏꯆꯝ ꯆꯝꯅ ꯐꯥꯗꯣꯛꯅ ꯈꯨꯝꯕ ꯌꯥꯕ ꯑꯁꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯈꯤꯗꯨꯅ ꯇꯊꯤ ꯍꯦꯛꯇ ꯈꯨꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡ ꯍꯤꯌꯥꯏꯅꯨ ꯀꯧꯗꯦ ꯇꯥꯊꯧꯕ, ꯑꯩꯒꯤ ꯃꯤꯡ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕꯅꯤ꯫ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯁꯤꯅ ꯍꯤꯌꯥꯏꯅꯨ ꯍꯥꯏꯅ ꯀꯧꯕꯤ꯫ ꯌꯥꯝꯅ ꯍꯥꯎꯇꯕ ꯈꯣꯟꯗꯥꯗ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯊꯧꯕ ꯁꯥꯎꯒꯠꯄ ꯇꯧꯗꯦ꯫ ꯇꯞꯅꯁꯨ ꯃꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯃꯤꯗ ꯁꯥꯎꯕ ꯉꯝꯗꯦ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯂꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯅꯪꯕꯨ ꯍꯤꯌꯥꯏꯅꯨ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯌꯥꯏꯅꯨ ꯍꯥꯏꯅ ꯀꯧꯕ, ꯃꯁꯤꯕꯨ ꯌꯥꯝꯅ ꯀꯥꯏꯔꯕꯣ? ꯁꯥꯎꯒꯠꯂꯣꯏꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯦ꯫ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯈꯣꯟꯊꯣꯛꯇ ꯈꯨꯝꯂꯛꯏ꯫ ꯇꯥꯊꯧꯕ, ꯅꯪꯁꯦ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ? ꯑꯩꯅ ꯅꯪꯁꯦ ꯐꯅ ꯊꯤꯅꯁꯨ ꯆꯩ, ꯐꯅ ꯊꯤꯅ ꯉꯥꯡꯉꯤ, ꯑꯗꯣ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯣ? ꯅꯪꯅ ꯅꯨꯡꯁꯤꯅ ꯀꯧꯔꯕꯁꯨ ꯃꯤꯡꯒꯧ ꯑꯗꯣ ꯏꯐꯝꯗꯗꯤ ꯍꯨꯒꯨꯝ ꯈꯥꯔꯤ꯫ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯤ ꯇꯁꯦꯡꯅ꯫ ꯅꯨꯄꯥ ꯑꯁꯤ ꯐꯥꯊꯕꯅꯤ, ꯊꯦꯝꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯑꯁꯨꯝ ꯍꯦꯜꯂꯛꯄ ꯈꯣꯟ ꯐꯖꯕ ꯑꯃꯠꯇ ꯉꯥꯡꯂꯛꯇꯕꯗꯨꯗ ꯁꯥꯎꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯎꯔꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯔꯝꯕꯗꯨ ꯑꯁꯥꯎꯕꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯃꯤꯠ ꯑꯅꯤꯗꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯈꯥꯅ ꯌꯦꯡꯗꯨꯅ꯫ ꯅꯪ ꯅꯨꯄꯤꯅꯤ, ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯈꯜꯂꯤ꯫ ꯅꯪꯕꯨ ꯐꯥꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯆꯤꯡꯗꯨꯅ ꯄꯨꯕꯗ ꯅꯪꯕꯨ ꯊꯤꯡꯕꯤꯒꯗꯕ ꯃꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯇꯦ꯫ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯌꯥꯝꯒꯤ ꯇꯥꯗ ꯆꯥꯎꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅꯤ, ꯊꯧꯕ꯫ ꯍꯤꯌꯥꯏꯅꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯇꯦ, ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯅꯥꯆꯨꯡꯕ ꯇꯧꯗ꯭ꯔꯦꯗꯣ, ꯄꯔꯦꯡ ꯍꯦꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯊꯥꯖꯩ ꯅꯨꯄꯥ ꯑꯁꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯥꯎꯗꯨꯅ ꯇꯧꯔꯕꯁꯨ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ꯫ ꯅꯪꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯕꯁꯨ ꯇꯥꯊꯧꯕ, ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯐꯝꯗ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯒꯅꯤ? ꯑꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯍꯣꯏ, ꯅꯪꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯤꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯤꯈ꯭ꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨ ꯊꯧꯕꯕꯨ ꯆꯩꯗꯨꯅ ꯆꯠꯂꯤ꯫ ꯎꯄꯥꯏ ꯂꯩꯇ ꯊꯧꯕ ꯆꯥꯛꯅ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯅ ꯆꯠꯈ꯭ꯔꯤꯕꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯑꯀꯟꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯛ ꯊꯤꯅ ꯍꯥꯏꯔꯝꯂꯕ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯍꯤꯌꯥꯏꯅꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯝꯕ ꯑꯣꯏꯔꯝꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯣꯏꯗꯅ ꯆꯥꯏꯅꯔꯝꯒꯅꯤ꯫ ꯊꯧꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯂꯞ ꯁꯣꯟꯖꯍꯧꯏ꯫ ꯑꯩ ꯈꯪꯉꯦꯕ, ꯃꯥꯅ ꯁꯣꯝꯗ ꯆꯠꯈ꯭ꯔꯤꯕꯁꯦ ꯅꯨꯄꯥ ꯎꯅꯕꯅꯤ ꯍꯥꯏꯕ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯅ ꯅꯨꯡꯁꯤꯔꯨꯔꯕꯅꯣ ꯈꯪꯗꯦ꯫
Chara hilaga siminanedi khangdri. Ngaihak sauningduna machin adu khumbagi wani natrabadi soidana henjilakpa tari khanduna. Adubu haujiti Hiyainu ingtape amagi saklon lauduna nungsiba mahakka unanaba haiduna ngairi. Mikup kharagi tungda ngaiduna leiribadusu lakli. Loya, Hiyainu mahakna ngaiduna leibadu ubada momo nokjay aduga manak nakna changangtuna asumna hairami tapna. Kayam kuirage lakpa. Aido, labu chatlingai thengdokre. Waramlani ngaibada. Aduna khongna makhong asida phamsilaw. Hoi haiduna pakhang leisa anidu khongnang makhong urum leiba adomda tapna phamtharido. Aduga makha tana wari sanaba hawi. Hiyainu mahaki taloyada yengduna. Taloya, aise kayam kuina leisaduna leikho haribano. Nangse, nupa yamna thokte. Ingit kaya pirabasu amata khangde. Nupi asigi wahida nupa du momon tawi khangi mahak magi Hiyainu mahakna mabu yamna nungsi. Magi damak yamna khali haiduna. Adubu mana lairiba macha oirubana nupa thopa ngamdabani tapna khomi. Nangna aikhoida aigi nakta leiraga wagadaba chara hengadabadu uraga aina nangse aikhoida leheningdi. Nungaina yumda matam khara leyu. Aina matang chana aikhoigi yumda pugani. Matamado yaudri phawbadi ngayuba. Hiyainu tathak yengduna tapna. Khangde. Taloya, aidi khara thuba pamiko. Nupa mayamsina loiri. Amuk toiba. Chara hilasu himinaraga loiri. Nasumlangi chara hinbabu kaino. Sirasu punna siminagadawba leiri. Aidi kaisu khanbide. Loya nokfe tawna khummi. Nushibana hingba yaba nati. Nangna nasak phajarambagi pakhang mayamna nadungli inabani. Madudi nangna ngamnaba mayoknaba tabani. Nungsiba wari kaya masaduna harau leiminai. Mikup khara simadi ngaihak. Aduga thenglakpana maram oiraga mayumda halakle. Yumda halakle haiduna Hiyainu lena leithokpa nate. Mama amadi mapana labuktage karakdringai yumgi thaba ingkhang pumba loina hektawido. Chap manai asomdasu pakhang adusu mangai. Yum halakpaga tawba yaba thabak loina tawi. Loya honaba yamna kanba mama amadi mapagi naitom yawba maparini. Imung asi phibam yamna soi. Phau hapte mapana ngamdraduna phamungda taduna lei. Aduna mama amadi mahakna yum asibo hingnaba kanna hotnabanido. Matamdi khangauba nate haujiti numudangi matam oire. Thabak suba chatnaruba pumbasu yumda loina halakle. Chaksang aduda waraduna Hiyainugi mama memcha amadi mapa chawbadu tumina phamli. Macha nupina tawribasing adubu yengli. Memcha nokmi tawna asumna hairei. Ichase hayeng mauka oirabadi yamna pakjaradi. Thabak tawada onthokna machu takre haiba. Ichani haibagi thagatpa natiko. Magi loinabigi waduda chawba nokmi tawna mahaksu phagi tawraklami. Aigi cha naitom satpita nawbise masanaga masak phajariba. Migi oikigadoribase pamuidako. Adubu aigi chana mau oigadaba yum adudi maraibu yamna phaba haibadu oirani. Mama mapa oiba anina mabu thagalibadu taningdraduna Hiyainu onsinduna khumlai. As yare balepo mina taraga noknabana luirani. Macha sibo sukwangna thangatli haina. Mama mapa kayagi mittadi magi macha singna loina hinmani. Machagi wada thawai tana nokjay. Wana thabak chatlurabasu ngaihak asumna machaga wari tawduna nokjaba asina hena apenba oije. Punsi haibasi sen paiba khakna nungaiba nate. Harau asumna noktuna leibasu nungaiba makhal amani. Asiguma kaya phangdaba misu leitaba natedo. Nakan amaromdasu chap manai mama macha anidu wari tawi. Tamphana ima ichana thabak suduna phanglakpa sen pumba tungsinbana maram oiraga haujiti yum saba yabagi phibam leiredo. Thoiba imagi ibungo aduna yum sanaba tawrasido. Nangsu luhong kaidungbagi matam haibado oiraklabani. Mama na hairakliba wafam asima loya manasu khanmani. Yum asi natay chadabana yum asi amukta saraga amuk luhonggi haiduna. Haikhiba mamagi wadubo tapna khummi. Hoima najaisu adumuk pami.
ꯏꯃꯥꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯕꯤꯔꯣ, ꯑꯗꯨꯒ ꯌꯨꯝ ꯁꯥꯟꯅꯕ ꯇꯧꯔꯁꯤꯗꯣ. ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ. ꯑꯗꯣ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯗ ꯋꯥ ꯑꯃ ꯍꯪꯒꯦ. ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯈꯪꯅꯖꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ. ꯂꯩꯇ꯭ꯔꯒꯅꯦ ꯏꯃꯥꯅ ꯍꯥꯏꯅꯒꯅꯤ. ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯛꯄꯒ ꯌꯨꯝ ꯍꯜꯂꯤꯉꯩꯗ ꯏꯆꯥ ꯂꯨꯍꯣꯡꯍꯧꯁꯤ. ꯂꯣꯌꯥ ꯅꯣꯡꯃꯤ ꯇꯧꯅ ꯑꯔꯣꯠꯄ ꯑꯃ ꯂꯩꯇꯅ ꯍꯪꯂꯤꯕ ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯛꯂꯝꯃꯤ. ꯏꯃꯥ, ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯂꯩꯌꯦ. ꯃꯥꯅꯁꯨ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯃꯛ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯗꯨꯅꯤ, ꯅꯈꯣꯏ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ. ꯏꯃꯥꯗꯤ ꯏꯆꯥꯅ ꯄꯨꯔꯛꯄ ꯏꯃꯧ ꯑꯗꯣ ꯌꯥꯔꯤ. ꯏꯆꯥꯅ ꯈꯟꯕ ꯅꯨꯄꯤꯕꯨ ꯅꯣꯞꯄꯤ ꯍꯥꯏꯕꯗꯣ ꯇꯔꯥꯏ ꯅꯨꯄꯤ ꯈꯜꯂꯝꯒꯗꯕ ꯏꯆꯥ ꯅꯠꯇꯦꯗꯣ. ꯏꯃꯥꯗꯤ ꯃꯁꯛꯀꯤ ꯋꯥꯗꯤ ꯊꯣꯏꯅ ꯈꯟꯗꯦꯀꯣ. ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕꯤ, ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤ ꯄꯥꯝꯃꯤꯀꯣ ꯏꯕꯨꯡꯉꯣ. ꯍꯣꯏ, ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯂꯣꯌꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕꯗ ꯃꯉꯛ ꯅꯣꯝꯃꯤ. ꯑꯍꯦꯟꯕ ꯋꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯈꯨꯝꯕ ꯇꯧꯗ꯭ꯔꯤꯗꯣ. ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯅ ꯑꯁꯨꯝꯅꯗꯤ ꯈꯜꯂꯤ. ꯏꯃꯥꯅ ꯄꯥꯝꯖꯕ ꯄꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯤ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ. ꯍꯌꯦꯡ ꯅꯀꯨꯠ ꯆꯥꯕꯤ ꯅꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯅꯨꯄꯤꯃꯨꯛ ꯐꯕ, ꯑꯩꯒꯤ ꯅꯨꯄꯤꯃꯨꯛ ꯐꯖꯕ ꯂꯩꯔꯣꯏꯗꯣꯏꯅꯤ. ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏꯐꯦꯠ ꯃꯪꯗꯨꯅ ꯂꯩ. ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯇꯝꯐꯥ ꯑꯗꯨ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ. ꯅꯃꯥ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯏꯆꯥꯅ ꯌꯨꯝ ꯑꯁꯦ ꯁꯦꯟꯅꯗꯣꯏꯅꯤ. ꯌꯨꯝ ꯑꯁꯦ ꯅꯈꯣꯏꯒꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯂꯩꯅꯕ ꯇꯧꯒꯗꯕꯅꯤꯀꯣ. ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯔꯤ. ꯃꯇꯝꯒꯤ ꯈꯣꯡꯂꯩꯗꯤ ꯈꯪꯍꯧꯗꯦ. ꯊꯥꯕꯨꯝ ꯑꯃꯗꯒꯤ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯌꯥ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯔꯦ. ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯃꯥꯟꯅꯔꯦꯗꯣ. ꯂꯥꯏꯔꯕꯒꯤ ꯑꯁꯥꯒ ꯏꯅꯥꯈꯨꯟꯕ ꯃꯤꯒ ꯈꯟꯕ ꯑꯁꯥꯒ ꯈꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯗꯣ. ꯄꯥꯝꯖꯕ ꯐꯪꯂꯔꯣꯏ ꯈꯪꯂꯕꯗ ꯊꯧꯕ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯅꯨꯕꯨ ꯐꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯃꯍꯥꯛꯄꯨ ꯃꯥꯇꯒꯤ ꯑꯣꯏꯍꯧꯔꯒꯦ ꯈꯜꯂꯤꯗꯣ. ꯑꯗꯨꯅ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕ ꯃꯤꯑꯣꯏ ꯈꯔ ꯅꯦꯛꯇꯨꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯗꯣ. ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯍꯤꯌꯥꯏꯅꯨꯕꯨ ꯐꯥꯎ ꯍꯥꯏꯗꯨꯅ. ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯤ, ꯁꯦꯜꯅ ꯌꯥꯗꯕ ꯂꯩꯇꯦ. ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯅꯤꯡꯗꯕ ꯃꯈꯣꯏꯁꯨ ꯑꯐ ꯐꯠꯇ ꯈꯟꯗ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤꯗꯣ. ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯕꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯃꯟꯕꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯕꯅ ꯃꯍꯧꯁꯥꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯇꯝꯅ ꯉꯁꯤ ꯍꯤꯌꯥꯏꯅꯨꯗꯨ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯑꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯇꯕꯨ ꯉꯥꯏꯔꯤꯕ ꯊꯧꯕꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯄꯨꯝꯕ ꯊꯤꯡꯈ꯭ꯔꯦ. ꯊꯥꯖꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯈꯩꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯊꯥꯖꯗꯅ ꯂꯩ. ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯔꯦꯝꯅꯅ, ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯥꯏꯗ ꯆꯦꯟꯅꯤ? ꯅꯪ ꯀꯔꯣꯝꯗ ꯆꯠꯀꯅꯤ? ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯥꯛꯂꯣꯏ. ꯅꯪꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯣꯏꯅ ꯐꯥꯕ ꯇꯥꯕꯅꯤ. ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯗ ꯂꯧꯗ꯭ꯔꯕꯅꯤꯅ. ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯟꯕꯅ ꯍꯤꯌꯥꯏꯅꯨ ꯊꯧꯁꯥꯗꯅ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯊꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ. ꯇꯁꯦꯡꯅ ꯃꯥꯕꯨ ꯐꯥꯒꯅꯤ. ꯐꯥꯔꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯇꯞꯅ, ꯅꯣꯛꯃꯤ ꯇꯧꯗꯨꯅ. ꯇꯥ ꯊꯧꯕ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯟꯕꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯗꯨꯅ ꯑꯩꯅ ꯁꯣꯛꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯁꯤꯒꯨꯝꯕ ꯊꯕꯛꯁꯨ ꯇꯧꯅꯨ. ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ. ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯗ꯭ꯔꯤ ꯑꯁꯥꯎꯕꯅ ꯊꯜꯂꯕꯗ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ. ꯅꯪꯒꯤꯗꯣ ꯑꯩꯁꯦ ꯊꯦꯝꯂꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯃꯇꯝ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯕ ꯋꯥꯍꯩꯗ ꯍꯥꯏꯕꯗ ꯅꯪꯅ ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ, ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯄꯤꯔꯤꯕ, ꯎꯠꯂꯤꯕꯁꯦ ꯅꯪꯉꯣꯟꯗ. ꯂꯥꯎ, ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ, ꯑꯩꯒꯤ ꯑꯣꯏꯔꯁꯤ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯃꯥꯅ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄꯗꯣ. ꯑꯗꯨꯒ ꯁꯣꯔꯣ ꯉꯥꯃꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯆꯤꯡꯏ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯍꯤꯌꯥꯏꯅꯨ ꯀꯞꯂꯤ. ꯅꯥꯛꯌꯦꯠ ꯑꯗꯨꯗ ꯅꯨꯄꯥ ꯃꯈꯩꯗꯨ ꯅꯣꯛꯀ꯭ꯔꯦꯝꯅꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩ. ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨ ꯀꯞꯇꯨꯅ ꯃꯤ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ. ꯍꯣ, ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯀꯅꯥ ꯂꯩꯒꯦ? ꯅꯨꯄꯤ ꯐꯥꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯍꯣ, ꯂꯩꯀꯥꯏ. ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯥꯏꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯍꯤꯌꯥꯏꯅꯨ ꯀꯞꯂꯤ.
mahaki mikap khol aduso kanamana tadrido. Nupa mana asumak chingduna puri, chingiba dubu lepnaba kanasu hotne. Adubu nupa oiba mana pangan kankibana upai leite. Adubu matang chana loyadu lakli. Tauriba phibam adu ubada thuna yangni chensili. Aduga thawagi makutagi Hiyainu mahakpo mulle. Aduga magi tungda lefali. Tauriba mawong aduda thawba noktuna. Nupa yam thokpagi mawong nine nangi se ha. Adudi hauji yingnaba tai. Nupa thokpra thoktabra haibado. Thawba nangna tauriba se yamna lali. Aduna kanana udringai nang mafam ase thalawtuna chatlo. Maduna nangi natana aikhoi pumbagi afaba oigani. Loyagi wahai aduda thawba yamna usittana noi aduga usittana khumlai. Nangna hairaga aini hita tawradra ha yam kizei ko nangse ha nupido aigi oiradawani aini yamna pamjaba haibado oiri. Nang siningdrabadi nupido aingonda piramduna yamna lemna chatkiba yagani. Nupani thawna leibani akiba misak amagumna khumdi loyasu thawna leina khummi asuma. Miga nushinaba masana yadaba nupi pharaga lawani khaliba nangi apamuna kokto amutang thugaiduni yengningi natrabadi kamdawni nanguba phattaba kayana asum naiduna leirabada malemase lumnabani. Nangna aibum phamase thaloktuna chatlo hairaga aisu chatkadaba nate. Wa ngangnarambadagi khanghaude nakanda leptuna leiramba nupa makai adu sensinduna loyabu saphu kanna kawki. Upai leitraba loya leimai aduda tai. Leiramliba nupa sing aduna yam khibana upai leita loya nupa oirabasu tanja sibu lauduna thawba makha tana Hiyainu khudang adu paiduna chingi. Hiyainu kaptuna lawi. Noi du mai tawgano mabu phugano none tawribada yamna soiri. Ho kana kana leige mi khatnare ho kana leige. Laibak phaba haigadra matang chana numidang wairamgi salawba lakpa khungi ahal singna tawribadubu urabada mafam aduda chengsinduna khatnabadubu khami. Adubu lalubu oibana mi phattaba nupa makhaidu loina mikup aduda mafam adudagi chenkhirami. Thawbasu ahan mayam lakpadu ubada chenkhirami. Hiyainu leimaida taduna leiriba loyagi manakta chensinduna haugatpi aduga tapna. Taloya hagulose kai kai soke moise yamna phattaba miyoini aikhoi lekai sigi. Loya tapna phamduna pakliba uphul waifuldu kanthokduna tapna. Kai nga sokpa natida kaisu tawdri ai yarani ado Hiyainu luhongma loidri phawba nangsu matam kharadi yumdagi mapan thoklanu. Hoi haduna Hiyainu mangak adu nomi. Ngayak aduda wari watai saduna yumda hanari. Adubu miyoibagi chinni ngayak aduda thokliba wathok adu laikai sinba thongi. Khun adu makhangdaba hek yaude karisu leitaba hiram asina luhonglamdaida wathok thokpa haibadu oiredo. Macha soklabada asomda tumina leiba ngamdredo. Loyagi mama tampha machada yengduna ngangri. Masigi mathakta tampha asi awaba khara kokpa nungairakpa sida napana loirabani sauna hairi. I takai phubasibu haunabro haibanida. Madugi nupido afaba nupidi oiramloi. Managa yumasida mau ogedoribase aidi onthona kirida. Mapan thongda afaba saraga nungda jikpi sodana oiramgani. Masigi mathakta karigino haiba nangmu mina phualibase ha nongmata imana nangonda set auna thadaba natro. Ngangliba mamagi wachoi oidaba kayado mataningdri tasena mahak masanabani tasena tawbam khangdi. Taba yaba wa amatasu haidi aduna asumna khummi. Taba yaba wa kharasu hayuwima nangna nganglibado ai yam taningdri karaidano ma isui soiri. Luhonglamdai sida luhongba kainaba sillanu. Luhonglamdai oiraga kaidorage ha hayeng leiminabada nungairoidaba oirabadi. Luhongdringai sida haidokhibana pharoidro. Ibungo ichase karisu watpa natedo. Nangna madugi nupi ado toki toklo amauna thirasi. Tumina aso mamana haiba wataramba loya mamana Hiyainuga kainaru luhongba toklase haiba asida phamlaga leirambadu phoklauna hagatuna sauna haireklami. Imagi wado karaiduna ma isoi soiri aina saurokpa sungaiduna leiri. Ima
ꯏꯖꯠ ꯍꯥꯏꯕꯁꯨ ꯂꯩꯀꯣ ꯑꯗꯨꯅ ꯀꯔꯟ ꯉꯥꯡꯒꯅꯨ ꯁꯥꯎꯗꯣꯛꯇꯅ ꯁꯥꯎꯔꯛꯄ ꯍꯥꯏꯕ ꯑꯃ ꯑꯣꯏꯒꯗꯕꯅ ꯈꯔ ꯃꯆꯤꯡ ꯐꯔꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯇꯝꯐꯥ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯍꯤꯌꯥꯏꯅꯨꯕꯨ ꯄꯥꯝꯗ꯭ꯔꯤ ꯌꯦꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦꯗꯣ ꯌꯦꯡꯁꯤ ꯀꯔꯤꯕꯨ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯁꯣꯝꯗꯁꯨ ꯃꯉꯥꯏ ꯂꯩꯀꯥꯏꯅ ꯋꯥꯔꯤꯅꯐꯝ ꯑꯃ ꯑꯣꯏꯕ ꯑꯁꯤꯗ ꯄꯦꯟꯗ꯭ꯔꯤ ꯑꯃꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯃꯆꯥꯕꯨ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯣꯏꯍꯟꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯇꯕꯅ ꯃꯈꯣꯏꯅ ꯋꯥꯀꯠꯂꯨꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯋꯥꯀꯠ ꯇꯥꯕꯤꯔꯣꯏ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯕꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯤꯗꯗꯤ ꯇꯞꯅ ꯇꯞꯅ ꯆꯩꯔꯤ ꯅꯪꯁꯦ ꯑꯅꯝ ꯈꯔꯁꯨ ꯀꯜꯂꯤ ꯏꯃꯥꯅ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯗꯤ ꯇꯣꯛꯀꯗꯧꯕꯅꯤ ꯌꯦꯡꯉꯨ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯦ ꯑꯁꯨꯝ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯥꯟꯅꯔꯝꯂꯒ ꯀꯔꯤꯅꯣ ꯍꯥꯏꯅꯒꯗꯧꯔꯤꯕꯁꯦ ꯍꯥ ꯅꯪ ꯏꯖꯠ ꯂꯩꯈꯤꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯥꯟꯗꯦꯗꯅ ꯏꯃꯥ ꯁꯤꯕꯨ ꯑꯩꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯤꯕ꯭ꯔꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯆꯤꯟ ꯑꯗꯣ ꯈꯨꯝꯒꯅꯨ ꯅꯪ ꯑꯁꯦ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤ ꯅꯪꯅ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯂꯣꯏꯔꯦ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯇꯦꯗꯣ ꯑꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯎꯅꯦ ꯍꯟꯗꯛꯇꯤ ꯍꯤꯌꯥꯏꯅꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯋꯥꯊꯣꯛ ꯍꯥꯏꯕꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯁꯨꯃꯛ ꯐꯩ ꯍꯥꯏꯗꯨꯅꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯊꯣꯛꯅ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯕꯁꯨ ꯍꯧꯈꯤꯕ ꯃꯇꯝꯗ ꯑꯁꯨꯃꯛ ꯐꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟ ꯄꯨꯟꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤꯕꯅ ꯊꯃꯣꯏ ꯑꯅꯤꯅ ꯆꯦꯠꯅ ꯂꯦꯞꯈꯤꯕꯅ ꯌꯦꯛꯅꯕ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯤ ꯌꯧꯖꯔꯤ ꯉꯁꯤꯗꯤ ꯂꯣꯌꯥ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯔꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯇꯝꯐꯥꯗꯤ ꯌꯦꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥ ꯑꯣꯏꯔꯕꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯈꯪꯗ꯭ꯔꯤ ꯇꯝꯐꯥ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ ꯃꯇꯧ ꯀꯔꯝꯅ ꯍꯤꯌꯥꯏꯅꯨ ꯑꯁꯤꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕ ꯃꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗꯦ ꯑꯩꯅ ꯏꯆꯥꯒꯤ ꯏꯈꯨꯠ ꯆꯥꯕ ꯏꯃꯧ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯊꯦꯂꯤꯗ ꯍꯥꯏꯕꯗꯨꯅꯤ ꯇꯝꯐꯥꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯇꯝꯐꯥ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯦꯗꯣ ꯅꯣꯡꯄꯣꯛꯇ ꯊꯣꯛꯂꯝꯕ ꯀꯣꯔꯧꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯆꯪꯈ꯭ꯔꯕꯗ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯣꯏꯗ꯭ꯔꯕꯁꯨ ꯑꯁꯨꯃꯛ ꯂꯣꯏꯍꯜꯂꯤ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯠ ꯈꯔꯗꯒꯤ ꯊꯥ ꯑꯃꯁꯨ ꯑꯃꯨꯛ ꯍꯧꯔꯤꯗꯣ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯅꯦꯝ ꯇꯝꯐꯥꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ ꯑꯐꯕ ꯋꯥ ꯍꯥꯏꯗꯦ ꯃꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯁꯥꯅ ꯋꯥꯈꯜ ꯇꯧꯕꯗ ꯊꯣꯛꯇꯦ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯂꯩꯔꯒꯅ ꯁꯛꯂꯣꯟ ꯑꯃ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯅ ꯁꯛꯂꯣꯟ ꯑꯃ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯒꯤ ꯇꯟꯖꯥꯗ ꯇꯧꯐꯝ ꯈꯪꯗ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯁꯥꯎꯔꯤꯕ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯅꯣꯡꯃꯇ ꯑꯩ ꯑꯀꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗꯦ ꯌꯨꯝ ꯑꯁꯤꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯅꯦꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯇꯕ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯑꯁꯦ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯈꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯣꯛꯇꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗ ꯃꯅꯦꯝ ꯇꯝꯐꯥꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯅ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯤꯔꯤꯗꯣ ꯍꯥ ꯏꯆꯥꯗꯨꯅ ꯋꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯂꯥꯎ ꯐꯝꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯗ ꯐꯝꯆꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅꯒ ꯂꯥꯛꯄ ꯌꯥꯔꯣꯏ ꯏꯪꯈꯣꯜ ꯑꯁꯦ ꯅꯥꯄꯤꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯐꯥꯜꯂꯨ ꯂꯥꯎ ꯃꯅꯦꯝꯒꯤ ꯑꯁꯤꯒꯨꯝꯕ ꯀꯣꯆꯤ ꯌꯥꯎꯕ ꯋꯥꯍꯩ ꯑꯁꯤꯅꯤ ꯍꯤꯌꯥꯏꯅꯨ ꯃꯥꯅ ꯃꯊꯃꯣꯏ ꯆꯥꯛꯂꯤꯕ ꯑꯗꯨꯕꯨ ꯆꯤꯟ ꯈꯨꯝꯕꯁꯨ ꯉꯝꯗꯦ ꯈꯠꯅꯔꯨꯕꯁꯨ ꯃꯤꯃꯥꯡꯗ ꯏꯀꯥꯏ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯅꯤꯗꯣ ꯍꯤꯌꯥꯏꯅꯨ ꯃꯅꯦꯝꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯂꯥꯛꯆꯔꯒꯦ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯅꯤ ꯅꯃꯧꯁꯦ ꯑꯗꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯏꯪꯈꯣꯜ ꯁꯨ ꯍꯥꯏꯗꯨꯅ ꯅꯀꯣꯏꯅꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯈꯨꯝꯂꯤꯕ꯭ꯔꯣ ꯍꯥ ꯍꯣꯏ ꯏꯕꯦꯝꯃ ꯅꯌꯨꯝꯗ ꯅꯃꯥ ꯅꯄꯥꯅ ꯁꯨꯔꯒ ꯆꯥꯔꯒ ꯑꯁꯨꯃꯛ ꯂꯩꯔꯛꯄꯗꯣ
yum asidadi yaroi ko. Nungaiba pamlagana napamda hanbikhro. Wahai ase haiba loibaga tampha phetlauduna mamaugi kadudagi thokre. Phana sauningduna thina magi maramda ngangbadi Hiyainu karisu khandi. Adubo lapnaraba yumda leihoraba mama amadi mapabu panduna chaibada mabukning khangnung hek nungsiri. Aduna mikup asida mabukningdu phathaba ngamdraduna makhondi thokta magi kaduda kaptuna leithokli. Tampha mana hairamba wadu thawoidana mamauna haujik phauba kadagi thoraktaba sida pendabana porok sonma hauri. Tauri sing haujik phauba thoraktrise magi se aibu usitribra khangdi. Aina aigi jagi khanduna khasituna khangduna leibani. Ma natrabadine nahan mangak samase paiduna yum asidagi chatpikro haduna inthokpa yabani. Kharadi hemalabani. Masiguma kayase thoraktanaba aini masigi nupi ase luhongloi se haibani. Aigi jana yadeba. Wathok chawbi se aidi tasingna pamdeba. Asomna matomta porok sonduna amuksu sabdrama tawduna imungda leihauba mamabu tanaba hekta kawi. Ho Hiyainu, nangbu imung aduda kari tawribage ha? Nangise aibu usitribara. Kusira si aigi wa taroidaba oiragana nang yumase thadawtuna chatkiba yagani. Ungduna leiramba Hiyainu mane mana asumna kaurakpasida phamduna kaptuna leirambadagi phukhagottuna pakliba mapising adu taithokduna mapana thorakli. Mamaugi maithong kaplubagi pomliba mamit aduda amuksu sauna makhatai. Aina khara chai ngangbagi aduma tawrabadi kamdawni. Ayese nangna phattabi tahangadawri. Hoi bema aina nangonda ngangliba chairibase maram chabanido. Nangsu amukta khaluna kokto. Yumgi thabak ingkhang khara tawbasina oiba yaba nattine nangbo. Hiyainu tapna khumi. Hoi ma namau iman haiba adumak tawjagi. Amadi karigumba khangdraduna imada soikiba yaurabasu imana amukta ngakpiyo. Amadi imana namawu chaiba nama waraude. Phanaba chaibani asumna hekta khalle. Adubu aigi ima amadi bababu chaibiganuba. Ting hek lawi Hiyainu tapna pirakliba pakhum asina aduna khanghaude. Tampha mamaugi tanawrabi maithong aduda khupakna thakiba. Aduga asumna hai asabu khonjenda. He nangumba ngarang hada yumasida lakpa nangna aigi jinthakta khumba yabrado. Nangna tawbadubu aina haibibani. Namana papali haiduna sauningbaga su phawriba oire. Ha chalo nasak ado yiningde inkhona jango napidu phorijo. Adugane aina nangoda chairiba nganglibase ibungo lakpaga tamu khangabra. Asi hairamduna mahakti imungda changkhre upai leite Hiyainu tumina lehawi. Karamna thokliba asibo Mapuroibada haigani hairagana kari tawba haidragana kari. Imung asi mama lakpadagi laitafam khangdrabra yamna kairabra. Asiguma kaya ama khanduna inkholomda laktuna Hiyainu thabak adu tawba horami. Somna thawbado ngasi phawba Hiyainu bu nungsiri. Mataba laklabadi asumang logi haina khali. Laikagi yuriam chaklem chaba pamba kharaga punsinduna wachoi ngangduna matam leli. Aidi mana khulasida halakpi oina laklabasu aidi ma sumuk lawgani. Aina mabu yamna pami. Nupibu matomdaro masigi mathakta haujikti migi oikre. Aduna thawba magi wakhan khaluranu. Nupa aduna nungsidabasu nate aduk nungsiri. Masida karamna mana khulasida halakpi oigadoribanu oiroiko oiroi. Aduna narana thum leitabasu nate. Mangondagi henba mathiduna punsido nungani leithoko. He nawalaude nangna haribado nawalaude. Nungsibase fagi nate. Ai nupi thidrabasu toke. Mana halakpadi ai asumak ngaiduna leigani. Aina mabu kayamuk yamna nungsi haibado amukta khangangi. Aduga mahak penba oisano. Ma yam phattaba mini. Ma yamna phattaba miyoni. Ai yam pendi. Yu ngawba mina haiba wabu kanana tabigani. Afaba kaya hairabasu makhoigi wadi kanamtana tabidedo. Choron onduna asumak tokhirami. Numidangi matamni. Ngasai nungthil manemda ngangki chaikiba amatta Mapuroibagi maphamda mahak tamdi.
ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩ꯫ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯕ ꯆꯥꯕ ꯂꯣꯏꯔꯕꯗ ꯇꯨꯝꯅꯕ ꯏꯃꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ, ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯇꯧꯗꯦ꯫ ꯍꯤꯌꯥꯏꯅꯨ ꯅꯣꯛꯃꯤ ꯇꯧꯅ ꯃꯄꯨꯔꯣꯏꯕ ꯂꯣꯌꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯖꯩꯗꯣ꯫ ꯇꯥꯕ꯭ꯔꯥ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ, ꯇꯥꯅꯤꯡꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯕ ꯄꯥꯎꯕꯨ ꯀꯅꯥꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯦ? ꯑꯗꯨꯅ ꯇꯝꯃꯨ, ꯑꯩ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯣ ꯇꯥꯒꯗꯧꯕꯒꯤ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨꯔꯣ, ꯅꯪꯁꯦ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ, ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯕ ꯐꯪꯒꯗꯧꯔꯦ ꯍꯥꯏꯕ꯫ ꯂꯣꯌꯥ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯔꯥꯎꯅ ꯈꯨꯝꯃꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯐꯝꯂꯣ? ꯑꯁꯦꯡꯕ꯭ꯔꯣ? ꯑꯩꯁꯦ ꯃꯄꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ? ꯍꯤꯌꯥꯏꯅꯨ, ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ ꯉꯁꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯄꯥꯎ ꯑꯁꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ꯫ ꯑꯃꯨꯛ ꯀꯞꯄ, ꯑꯃꯨꯛ ꯅꯣꯛꯄ, ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯉꯝꯗꯦ, ꯇꯝꯕ ꯉꯝꯗꯦ꯫ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯕꯤꯟꯗꯤꯒꯤ ꯅꯣꯡꯗꯝ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯁꯨꯝꯅ ꯊꯣꯛꯂꯣ ꯇꯝꯕꯅ ꯉꯁꯤꯗꯤ ꯑꯍꯤꯡꯗ ꯂꯣꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯃꯍꯥꯛ ꯃꯨꯠꯀꯗꯧꯔꯤ꯫ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯇꯤꯜꯂꯔꯤꯗꯣ ꯑꯁꯤꯕ ꯃꯆꯥꯅꯤ, ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯅꯤ ꯍꯥꯏꯕꯒꯦ? ꯊꯪꯅꯕ ꯑꯌꯨꯛꯇ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯍꯤꯌꯥꯏꯅꯨ ꯀꯞꯂꯤ, ꯇꯝꯐꯥ ꯃꯍꯥꯛꯁꯨ ꯀꯞꯂꯤ꯫ ꯀꯞꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯦꯟꯗ꯭ꯔꯗꯨꯅ, ꯑꯗꯨꯕꯨ ꯀꯅꯥꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ? ꯑꯌꯨꯛ ꯑꯗꯨ ꯃꯃꯤꯅ ꯐꯤꯉꯧ ꯐꯧꯔꯤ, ꯇꯝꯐꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯅ ꯅꯤꯜꯂꯔꯤꯗꯣ꯫ ꯇꯝꯐꯥ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯁꯦ? ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ! ꯍꯤꯌꯥꯏꯅꯨꯁꯨ ꯀꯞꯇꯨꯅ ꯇꯦꯡꯊꯥꯔꯤ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯅꯪꯒꯤ ꯑꯩꯒꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯦ ꯀꯝꯗꯧꯅꯤ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯁꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯣ꯫ ꯀꯞꯂꯕꯁꯨ ꯀꯥꯟꯅꯗꯦ, ꯑꯁꯨꯝꯅ ꯂꯣꯌꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯔꯤ꯫ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯐꯝꯗꯨꯅ ꯂꯩ꯫ ꯍꯥꯟꯅꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕ ꯇꯝꯐꯥꯗꯤ ꯃꯃꯧꯕꯨ ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ, ꯃꯁꯤ ꯄꯨꯝꯕ ꯃꯃꯧꯅꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯩꯇꯕꯒꯤ ꯑꯋꯥꯕꯅꯤ, ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅꯤ, ꯑꯅꯤ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯁꯥꯎꯅ꯫ ꯅꯨꯄꯥ ꯆꯥꯕ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯕꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗꯕꯁꯤꯅ ꯃꯇꯥꯡ ꯆꯥꯗꯅ ꯃꯃꯥ ꯑꯩꯕꯨ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ꯫ ꯇꯝꯐꯥꯒꯤ ꯑꯁꯨꯛ ꯀꯟꯕ ꯋꯥꯍꯩꯗ ꯃꯃꯥ ꯑꯃ ꯑꯣꯏꯔꯤꯕꯤ ꯃꯦꯝꯆꯥ ꯄꯦꯟꯗ꯭ꯔꯗꯨꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯅꯣꯗ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯁꯨ ꯀꯩꯗꯧꯅꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯟꯅꯤꯡꯕ ꯅꯠꯇꯦ, ꯑꯗꯨꯅ ꯍꯦꯛꯇ ꯏꯆꯥꯗ ꯅꯨꯄꯥ ꯆꯥꯕꯤ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯍꯣ, ꯆꯥꯕꯨ ꯆꯥꯗꯦ ꯍꯥꯏꯒꯦꯔꯣ? ꯅꯆꯥꯁꯦ ꯄꯨꯗꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯃꯥꯒꯤ ꯑꯣꯏꯔꯒꯅꯤ꯫ ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯃꯥꯅ ꯆꯥꯗꯨꯅ ꯁꯤꯕ ꯇꯥꯔꯦ, ꯏꯁꯨ ꯑꯁꯤꯁꯨ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯏꯁꯨ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯀꯥꯟ ꯃꯕꯣꯛ ꯑꯩꯅ ꯏꯁꯨꯕꯨ ꯂꯧꯕ ꯂꯥꯛꯀꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯑꯐꯕ ꯐꯠꯇꯕ ꯈꯟꯊꯕ ꯇꯧꯗ ꯃꯦꯝꯆꯥ ꯃꯆꯥ ꯍꯤꯌꯥꯏꯅꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯗꯣ꯫ ꯆꯠꯆꯔꯣꯏ, ꯃꯄꯨꯔꯣꯏꯕꯒꯤ ꯀꯔꯃ ꯌꯥꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯏ, ꯑꯗꯨꯕꯨ ꯃꯃꯥꯅ ꯅꯝꯗꯨꯅ ꯐꯨꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯄꯨꯕꯤꯔꯤ꯫ ꯍꯞꯇꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯆꯥꯒꯤ ꯀꯔꯃ ꯂꯣꯏꯈ꯭ꯔꯕꯗ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤ ꯐꯠꯇꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤꯗꯣ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯃꯃꯧꯅ ꯃꯆꯥ ꯆꯥꯕꯅꯤ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯑꯁꯣꯏꯕ ꯋꯥꯈꯜ ꯑꯃ ꯑꯣꯏꯔꯝꯂꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯐꯠꯇꯕ ꯑꯣꯏꯕꯒꯤ ꯗꯁꯥ ꯑꯗꯨ ꯃꯆꯥꯗ ꯇꯥꯕꯅꯤ, ꯌꯨꯝꯐꯝ ꯍꯣꯡꯉꯨ ꯍꯥꯏꯅ ꯇꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯃꯧꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯁꯥꯒꯩ ꯑꯁꯤ ꯃꯁꯨ ꯅꯠꯇꯅ ꯂꯩꯇꯕ ꯀꯌా ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯑꯁꯥꯎꯕꯗꯨ ꯐꯗꯨꯅ ꯃꯃꯧꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯧꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯅꯦꯝꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯏꯃꯧꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯧꯕꯨ ꯉꯁꯤꯗꯤ ꯏꯃꯥꯅ ꯂꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯅꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤꯗꯣ꯫ ꯑꯐꯕꯗ ꯈꯟꯕ ꯍꯤꯌꯥꯏꯅꯨꯒꯤ ꯏꯃꯨꯡꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯁꯨ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯂꯤ꯫
ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯨꯝꯐꯝ ꯑꯗꯨꯁꯨ ꯍꯣꯡꯂꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕꯅ ꯄꯤꯕꯤꯔꯝꯕ ꯈꯨꯗꯣꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯐꯥꯎꯔꯤ, ꯃꯄꯥꯔꯤ ꯑꯃ ꯐꯪꯂꯤꯗꯨ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯇꯝꯐꯥ ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯆꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯦꯟꯊꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ꯫